Ngarang numidang Wangjing New Market laiba dukan amada bom langsinduna miyam tinba mafamda Pokhaihallamba gi thawongbu yaningdaba fongdoktuna ngasi nungthil Wangjing lamding Keithel Shopkeepers Development Association sinduna dukan famlibasing Keithel da potfam famlibisingna Wangjing New Market ta Wakat Mifam Famduna Khongjang Changsinkhre miyam tinba bazar marakta bom langsinba yaningde Micham Prajada Aki Akhang Piba Yaningde Haina Thaba Placard Sing Paiduna Amade Kolau Kaya Lauduna Changsinkhriba Ngasigi Wakat Khongjang Aduda Saruk Yakibi Nupi Amana Fongdorakpada Ngarang numidang Wangjing New Market ta bom langsilambagi thawong adu yaningde Mamangdasu mafam asida nongmai kapsilambagi thawdok laikhre Keithel asida ayuk anganbadagi lakchaduna laita laira tanjaribani Karigumba bom pokhaibadagi asi ana yaurabadi awaba tagadoribasi aikoi khaktani Keithel pambi singi potchai sangbinaba leiriba angang ahumsu ngarangi bom pokhaibagi thawdoktagi makhoi pot sangba kire aduna hauji Keithel pambi singi potchai senabinaba misu laitre haiki haukiba kumjali singani kulumdogi me ahumdagi haurakkiba irangi awaba haujik fawba loidri asigumba tanja asida maitai aikoi maselda asigumba thawong asi tahonjaningde maram aduna micham miyam tenba mafamda asigumba bom pokhaihanbagi thawong matungda tawbiganu haiki hoi Wangjing New Market sida bom langjandana pokhaidana tawi masi thabakse yaningde mamang thaktazu nongmai kapsale habazu tawi thoi akhoi ayo angan bada pung 12 12 dagi khadienda dukan hotel phambagi leitala thiba laksabani sidai dai sai su jigja so panjaw gade asi ana yaw gade sai su asi bagata mangja doini adoni sa jai su jang toriba mi to kanano khoi ima khoi de khangdre adoni sa jingna bhab tabi yu smai miyam tim public laiba hamda miyam tim hamda bom langjambi ganu tawbiganu bazaji da tawb bom langjambi tawbiganu aduga bazaji da so gyana thamiba posai mayam je angang ahum gotang sango na khoina bazagi khoi nipi committee mayam na sango haina thambani thamba je angang je ki na huji khoi ta kabela eba adu maram oiduna huji bazaje ware sigi makha tabadu awaba kaya kanana khangni tawri tawra habaje tawbiganu tawrakanu adu tawdana buju honabi sajina wakhamuna khanbiyu akhoi metai masem ngaktani irang rang megi tang humdagi na ngasi baksillan gi thabaksi loidribani loidiga masing mathaksida imai cha khoi si inau I masem khoi masem amuk yengthina ba haibase imai ba khoi mara ba bi khoi maikai dagi pamjade nungsi jana na laminaji haining ba kya leira baju ichaji thejna pangthokpiyu hainabiyu yana bawari sanabiyu aduga amuka jo hanna hari khoi miyam timba public Bazaj da New Market sida bom langjamba tawbiganu matungda ju tawbirakanu aduna akhoi di huji bazar de leitalara thibani asopal thangnariba dukan thangnariba injang napi yoliba mana masing yoliba singju soi haiba tamngam bonti myoibige da sa ju tamngam bonti aduni sa jingna bhab khaga taminaji sa ja matungda mun tawduna bo honabiyu